Thoudam Kanba Lupki 4Rak Suba Foundation Day gi Palan Thouram gi aroiba numit chahi marfu suraba ahal singda achamba khudol tamduna ikai khumnakhre. Houkhiba August ki tang 13 dagi chatharakpa lup asigi 4Rak Suba Foundation Day gi loisinbagi Thouramda Arambai Tengol gi luchingpurel Korounganba khuman Leisangthem Gram Panchayat Administrative Committee gi chairperson Leisangthem Raghu amasung social worker Leisangthem Tiken na Thouram gi athoiba mithung Thouram mapu amasung akhanaba mithung oina saruk yakhi. Thouram gi saruk ama oina Thoudam khun gi manungda leiba ahal oiraba miyoi kuntrada achamba khudol piduna ikai khumnaba utkhi. Thouram gi athoiba mithung gi warol pibada Arambai Tengol gi luchingpurel Korounganba khuman na phongdokhibada Manipur gi siraba tanja asida Thoudam Kanba Lupna lauriba Thoudang asi thagatningai ni. Lup asina ngasi mak lauriba Thoudang asi lamdam asigi Leikai Leikai khudingmakta lauhanbagi tangai fadaba lei. Lup asina lauriba Thoudang asi ima leibakini haina singthakhi.Amaromda Thouram asigi khudongchaba lauraga lup asigi convener Laishram Bimol na mathang sahidagi lup asina lamdam asigi ahal oiraba chahi marfu suraba miyoi singda all age pension piragani haina lauthokhi.